Ceasefire ꯇꯧꯅꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯇꯥꯕ ꯃꯇꯝꯗ ceasefire ꯇꯧꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯏꯟ ꯑꯣꯐ ꯀꯟꯇ꯭ꯔꯣꯜꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯔꯤ꯫ ꯅꯧꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯉꯁꯤ ꯍꯥꯏ ꯂꯦꯚꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯇꯤꯡ ꯑꯗꯨꯗ ꯌꯨꯅꯤꯌꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊ, ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯖꯣꯏꯁꯪꯀꯔ, ꯅꯦꯚꯤ, ꯑꯦꯌꯔ ꯐꯣꯔꯁ ꯑꯃꯁꯨꯡ ꯃꯥꯔꯁ ꯑꯥꯔꯃꯤꯒꯤ ꯆꯤꯐꯁꯤꯡ, ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯖꯤꯠ ꯗꯣꯚꯥꯜ, ꯆꯤꯐ ꯑꯣꯐ ꯗꯤꯐꯦꯟꯁ ꯁ꯭ꯇꯥꯐ ꯖꯦꯅꯔꯦꯜ ꯑꯅꯤꯜ ꯆꯧꯍꯥꯟꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯗ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯁꯁꯤꯡꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯑꯗꯨꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯤ.ꯑꯥꯔꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯂꯣꯏꯁꯤꯟꯕ ꯉꯝꯂꯣꯏꯗꯕꯅ ꯑꯊꯨꯕꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯥꯛꯂꯒꯅꯤ ꯍꯥꯏꯅ ꯑꯦꯝ.ꯄꯤ. ꯁꯅꯥꯖꯥꯎꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯤ.ꯑꯥꯔ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯂꯣꯏꯁꯤꯟꯕ ꯉꯝꯂꯣꯏꯗꯕꯅ ꯑꯊꯨꯕꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯥꯛꯂꯒꯅꯤ꯫ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯑꯦꯡꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯗ ꯑꯀꯛꯅꯕ ꯂꯥꯟ ꯀꯌꯥ ꯊꯦꯡꯅꯈꯤꯕ ꯑꯗꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯁꯤꯗꯒꯤ ꯇꯥꯕ ꯅꯠꯇꯦ ꯍꯥꯏꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯑꯦꯝ.ꯄꯤ.ꯁꯨ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯌꯨꯝꯅꯥꯝ ꯈꯨꯅꯧ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯒꯣꯜꯗ ꯁ꯭ꯇꯥꯔ ꯀ꯭ꯂꯕꯇ ꯑꯦꯝ.ꯄꯤ. ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯦꯚꯂꯞꯃꯦꯟꯠ ꯐꯟꯗꯒꯤ ꯃꯈꯥꯗ ꯅꯧꯅ ꯁꯥꯕ ꯕꯤꯜꯗꯤꯡ ꯑꯃ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯗ ꯑꯦꯝ.ꯄꯤ. ꯃꯁꯥꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄꯨꯟꯁꯤꯜꯂꯒ ꯊꯕꯛ ꯇꯧꯗꯕꯗꯒꯤ ꯃꯤꯌꯥꯝ ꯍꯧꯔꯛꯂꯕꯗꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯋꯥꯕ ꯑꯣꯏꯒꯅꯤ꯫ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯑꯃꯁꯨꯡ ꯑꯦꯡꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔꯅꯆꯤꯡꯕ ꯊꯣꯛꯈꯤꯕ ꯑꯃꯁꯨꯡ ꯃꯗꯨꯗ ꯃꯥꯏꯊꯤꯕꯒꯤ ꯃꯔꯝꯗꯤ ꯃꯇꯝꯗꯨꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯗꯒꯤꯅꯤ ꯍꯥꯏꯕꯁꯤ ꯄꯨꯋꯥꯔꯤꯅ ꯇꯥꯛꯂꯕꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯈꯪꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯤꯌꯥꯝꯅ ꯂꯨꯆꯤꯡꯕꯁꯤꯡ ꯄꯨꯟꯁꯤꯟꯅꯕ ꯍꯥꯏꯔꯤꯕꯁꯤꯗ ꯀꯔꯤꯒꯨꯝꯕ ꯇꯥꯗꯕꯗꯒꯤ ꯃꯤꯌꯥꯝ ꯁꯥꯎꯔꯛꯇꯨꯅ ꯂꯨꯆꯤꯡꯕꯁꯤꯡꯗ ꯑꯣꯟꯁꯤꯜꯂꯛꯂꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯏꯆꯝꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯟ. ꯔꯥꯖꯦꯟꯗ꯭ꯔꯣꯅ ꯍꯥꯏꯈꯤꯕꯗ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗ꯭ꯔꯕꯗꯤ ꯌꯦꯛꯅꯕ ꯊꯦꯡꯅꯕ ꯋꯥꯒꯅꯤ ꯍꯥꯏꯅ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯍꯥꯏꯔꯕꯁꯨ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡꯒꯤ ꯃꯔꯛꯇ ꯄꯨꯟꯅ ꯊꯕꯛ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯂꯩꯉꯥꯛ ꯂꯩꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯤꯔꯣꯜꯁꯤꯡ ꯉꯥꯛꯄꯤꯔꯛꯂꯣꯏ꯫ ꯂꯩꯕꯥꯛꯀꯤ ꯂꯨꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯃꯁꯤꯡ 12 ꯂꯩꯔꯦ꯫ ꯑꯊꯨꯕꯗ ꯂꯩꯉꯥꯛ ꯁꯦꯝꯂꯒꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝ ꯑꯄꯪꯕ ꯁꯤꯟꯅꯕ ꯇꯧꯔꯤ꯫ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯃꯔꯛꯇ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯦ ꯍꯥꯏꯕꯁꯤ ꯃꯄꯥꯟ ꯊꯣꯛꯂꯛꯇꯕꯅ ꯐꯩ꯫ ꯂꯩꯉꯥꯛ ꯁꯦꯝꯒꯦ ꯍꯥꯏꯔꯕꯁꯨ ꯉꯝꯂꯕ ꯃꯇꯝꯗ ꯁꯦꯝꯕꯤꯌꯨ꯫ ꯃꯁꯤꯡ ꯁꯨꯕꯁꯨ ꯅꯠꯇꯕꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯦ ꯇꯥꯛꯄꯁꯤꯅ ꯌꯦꯛꯅꯕꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯒꯅꯤ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯌꯨꯝꯅꯥꯝ ꯈꯨꯅꯧ ꯑꯋꯥꯡ ꯁꯤꯡꯂꯨꯞꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯩꯆ. ꯕꯤꯖꯣꯏ, ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯖꯤ.ꯄꯤ.ꯒꯤ ꯃꯦꯝꯕꯔ ꯎꯁꯝ ꯏꯟꯗ꯭ꯔꯀꯨꯃꯥꯔ, ꯍꯔꯥꯎꯔꯧ ꯇꯥꯟꯈꯝ ꯖꯤ.ꯄꯤ.ꯒꯤ ꯄ꯭ꯔꯙꯥꯟ ꯇꯤ.ꯑꯦꯁ. ꯏꯟꯗ꯭ꯔꯀꯨꯃꯥꯔꯅꯆꯤꯡꯕ ꯁꯔꯨꯛ ꯌꯥꯈꯤ꯫ ꯂꯧꯃꯤꯁꯤꯡ ꯋꯥꯅꯔꯦ꯫ ꯃꯐꯧ ꯗꯥꯝ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯊꯧꯕꯥꯜ ꯃꯜꯇꯤꯄꯔꯄꯁ ꯄ꯭ꯔꯣꯖꯦꯛꯠꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯊꯧꯕꯥꯜ ꯀꯦꯅꯦꯜꯒꯤ ꯏꯁꯤꯡꯅ ꯑꯉꯟꯐꯧ ꯎꯔꯤꯕ ꯊꯧꯕꯥꯜ, ꯅꯣꯡꯉꯥꯡꯈꯣꯡ, ꯅꯤꯉꯣꯝꯕꯝ, ꯁꯥꯕꯜꯇꯣꯡꯕ ꯑꯃꯁꯨꯡ ꯃꯣꯏꯖꯤꯡꯒꯤ ꯂꯧꯃꯤꯁꯤꯡ ꯍꯧꯈꯤꯕ ꯊꯥ ꯃꯈꯥꯏꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯏꯁꯤꯡ ꯊꯥꯔꯛꯄ ꯂꯦꯞꯈꯤꯕꯗꯒꯤ ꯂꯧꯃꯤꯁꯤꯡ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯧꯕꯥꯜ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯋꯥꯏꯈꯣꯝ ꯏꯕꯣꯇꯣꯝꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯅ ꯊꯛꯅꯕꯒꯤ ꯃꯃꯜ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯂꯤꯕ ꯑꯁꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯁꯥꯐꯅꯕ ꯊꯧꯕꯥꯜ ꯀꯦꯅꯦꯜꯒꯤ ꯅꯥꯛ ꯌꯦꯠꯇ ꯂꯧꯃꯤꯁꯤꯡꯅ ꯐꯧ ꯊꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯤꯡ ꯊꯥꯔꯛꯄ ꯂꯦꯞꯈꯤꯕꯅ ꯂꯧꯐꯝ ꯑꯌꯥꯝꯕ ꯏꯁꯤꯡ ꯀꯪꯈ꯭ꯔꯦ ꯍꯥꯏꯈꯤ꯫ ꯁꯤꯔꯨꯏ ꯐꯦꯁꯇꯤꯚꯦꯜꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯒꯤ ꯗꯤ.ꯖꯤ.ꯄꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯔꯦꯟꯖꯃꯦꯟꯠꯁꯤꯡ ꯔꯤꯚꯤꯌꯨ ꯇꯧꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 10ꯗꯒꯤ 15 ꯐꯥꯎꯕ ꯎꯈ꯭ꯔꯨꯜꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯗꯤ.ꯖꯤ.ꯄꯤꯅ ꯗꯤꯁꯇ꯭ꯔꯤꯛꯠ ꯑꯁꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯄꯥꯡꯊꯣꯛꯇꯨꯅ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔ ꯁꯤꯆꯨꯑꯦꯁꯟ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯦꯖꯔꯁꯤꯡꯒꯤ ꯃꯇꯥꯡꯗ ꯔꯤꯚꯤꯌꯨ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯗꯤ.ꯖꯤ.ꯄꯤꯒꯤ ꯈꯣꯡꯆꯠ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯅ ꯄꯨꯂꯤꯁꯀꯤ ꯏꯁꯇꯥꯕ꯭ꯂꯤꯁꯃꯦꯟꯠꯁꯤꯡ, ꯑꯦꯁ.ꯄꯤꯒꯤ ꯑꯣꯐꯤꯁ, ꯎꯈ꯭ꯔꯨꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ, ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯁꯨꯡ 6ꯁꯨꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯈꯤ꯫ ꯂꯣꯏꯅꯅ ꯗꯤ.ꯖꯤ.ꯄꯤꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛꯠ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡꯒ ꯂꯣꯏꯅꯅ ꯍꯥꯏ ꯂꯦꯚꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯤꯚꯤꯌꯨ ꯃꯤꯇꯤꯡ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯁꯤ.ꯑꯥꯔ.ꯄꯤ.ꯑꯦꯐ ꯑꯃꯁꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯔꯁꯤꯡꯁꯨ ꯌꯥꯎꯈꯤ꯫ ꯃꯔꯨꯑꯣꯏꯅ ꯃꯤꯐꯝ ꯑꯗꯨ ꯁꯤꯔꯨꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯦꯖꯔꯁꯤꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯅꯤꯡꯊꯤꯅ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯂꯩꯅ ꯊꯕꯛ ꯇꯧꯅꯕꯒꯤ ꯄꯥꯟꯗꯝꯗꯅꯤ꯫ ꯃꯤꯐꯝ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯗꯤ.ꯖꯤ.ꯄꯤꯅ ꯁꯤꯔꯨꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯐꯝ ꯃꯔꯨꯑꯣꯏꯅ ꯀꯜꯆꯔꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨꯡ ꯄꯕ꯭ꯂꯤꯛ ꯏꯚꯦꯟꯠꯁꯤꯡ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤꯕ ꯖꯒꯥꯁꯤꯡꯁꯨ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯂꯣꯏꯅꯅ ꯒ꯭ꯔꯥꯎꯟꯗ ꯂꯦꯚꯦꯜ ꯑꯣꯐꯤꯁꯥꯔꯁꯤꯡꯒ ꯏꯟꯇꯔꯦꯛ ꯇꯧꯅꯈꯤ꯫ ꯂꯣꯏꯅꯅ ꯁꯥꯏꯠ ꯑꯦꯔꯦꯟꯖꯃꯦꯟꯠꯅꯆꯤꯡꯕꯁꯨ ꯔꯤꯚꯤꯌꯨ ꯇꯧꯈꯤ꯫ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯄꯥꯡꯊꯣꯛꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯔꯁꯤꯡꯗ ꯕ꯭ꯔꯤꯐꯤꯡ ꯇꯧꯈꯤ꯫ ꯗꯤ.ꯖꯤ.ꯄꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕꯁꯨ ꯗꯤꯔꯦꯛꯁꯟ ꯄꯤꯈꯤ꯫ ꯃꯔꯛꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯠꯊꯔꯛꯄ ꯑꯣꯄꯔꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯂꯥꯜꯍꯧꯕ 19 ꯌꯥꯎꯅ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯈ꯭ꯔꯦ꯫ ꯐꯥꯒꯠꯂꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯦ.ꯁꯤ.ꯄꯤ. ꯄꯤ.ꯗꯕ꯭ꯂ꯭ꯌꯨ.ꯖꯤꯒꯤ ꯀꯥꯗꯔ 2, ꯀꯦ.ꯁꯤ.ꯄꯤ. ꯑꯄꯨꯟꯕ ꯂꯨꯞꯀꯤ 1, ꯄ꯭ꯔꯤꯄꯥꯛ ꯄ꯭ꯔꯣꯒꯤ 1, ꯀꯦ.ꯁꯤ.ꯄꯤ. ꯑꯦꯝ.ꯁꯤ. ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚꯀꯤ 3 ꯌꯥꯎꯔꯤ ꯍꯥꯏꯔꯤ꯫
ꯑꯏꯪ ꯑꯁꯥ ꯑꯣꯟꯅꯔꯛꯄꯅ ꯆꯥꯕ ꯊꯛꯄꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯅ ꯗꯥꯛꯇꯔ ꯂꯣꯀꯦꯁꯣꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯏꯪ ꯑꯁꯥ ꯑꯣꯟꯅꯔꯛꯄ ꯑꯃꯁꯨꯡ ꯀꯥꯂꯦꯟ ꯆꯪꯅꯔꯛꯄ ꯃꯇꯝ ꯑꯁꯤ ꯃꯍꯧꯁꯥꯅ ꯂꯩꯅꯥ ꯀꯌꯥꯃꯔꯨꯝ ꯂꯣꯏꯅꯕ ꯃꯔꯝꯅ ꯆꯥꯕ ꯊꯛꯄꯗ ꯊꯣꯏꯗꯣꯛꯅ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯅ ꯖꯦꯅꯤꯝꯁꯀꯤ MS ꯗꯥꯛꯇꯔ TH ꯂꯣꯀꯦꯁꯣꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯋꯥꯡꯈꯩ ꯀꯩꯊꯦꯜ ꯑꯁꯥꯡꯕꯤꯗ ꯂꯩꯕ ꯅꯍꯥꯔꯣꯜ ꯁꯥꯍꯤꯇ꯭ꯌ ꯀꯥꯡꯂꯨꯞ NSKꯒꯤ ꯃꯜꯇꯤꯄꯔꯄꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯐ꯭ꯔꯤ ꯍꯦꯜꯊ ꯀꯦꯝꯞ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯖꯦꯅꯤꯝꯁꯀꯤ MSꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯀꯥꯂꯦꯟ ꯆꯪꯂꯛꯂꯕ ꯃꯇꯝ ꯑꯁꯤ ꯃꯍꯧꯁꯥꯅ ꯂꯩꯅꯥ ꯇꯤꯟꯅꯥ ꯀꯌꯥ ꯄꯣꯛꯅꯕ ꯃꯇꯝꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯩꯅꯕ ꯑꯃꯁꯨꯡ ꯑꯅꯥ ꯑꯌꯦꯛꯀꯤ ꯃꯇꯥꯡꯗ ꯑꯦꯋꯥꯔꯅꯦꯁ ꯄꯤꯅꯕ NSKꯅ ꯖꯦꯅꯤꯝꯁꯇ ꯍꯦꯜꯊ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯡꯊꯣꯛꯃꯤꯟꯅꯅꯕꯒꯤ ꯋꯥꯐꯝ ꯑꯃ ꯄꯨꯈꯠꯂꯛꯈꯤ꯫ NSKꯅ ꯂꯧꯈꯠꯂꯛꯂꯤꯕ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯖꯦꯅꯤꯝꯁꯅ ꯃꯊꯧ ꯇꯥꯕ ꯃꯦꯟ ꯄꯥꯋꯔꯁꯤꯡ ꯃꯇꯦꯡ ꯄꯥꯡꯂꯒ ꯍꯦꯜꯊ ꯀꯦꯝꯞ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯉꯁꯤ ꯀꯦꯝꯞ ꯑꯁꯤꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯣꯛꯇꯔ ꯑꯃꯁꯨꯡ ꯅꯔꯁꯁꯤꯡꯅ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯈꯤ꯫ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯐꯪꯅꯕ ꯑꯃꯁꯨꯡ ꯃꯩꯇꯩꯁꯤꯡ STꯒꯤ ꯂꯤꯁꯇ ꯆꯟꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯃꯍꯦꯁꯣꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯌꯦꯜꯍꯧꯃꯤ ꯄꯨꯝꯅꯃꯛꯀꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯐꯪꯅꯕ ꯑꯃꯁꯨꯡ ꯃꯩꯇꯩꯁꯤꯡ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯇ ꯆꯟꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ RPIAꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯃꯩꯄꯥ ꯍꯣꯜꯗ ꯉꯁꯤ RPIA ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯃꯤꯇꯤꯒꯤ ꯅꯧꯅ ꯊꯧ ꯄꯨꯒꯗꯕꯁꯤꯡ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯄꯣꯂꯤꯇꯤꯛꯁꯅ ꯈꯨꯠꯂꯥꯏ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯅ ꯉꯁꯤꯗꯤ ꯄꯥꯔꯇꯤ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯀꯌꯥꯗ ꯃꯁꯥ ꯃꯔꯦꯡ ꯐꯟꯗꯣꯛꯄ ꯍꯧꯔꯦ꯫ ꯉꯁꯤꯃꯛ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯃꯤꯇꯤꯒꯤ ꯊꯧ ꯄꯨꯅꯕ ꯈꯜꯂꯕꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯀꯟꯅꯤꯡꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤ ꯑꯦꯖꯦꯟꯗꯥꯅ ꯃꯥꯡ ꯊꯥꯔꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯄꯥꯟꯗꯝ ꯑꯣꯏꯃꯤꯟꯅꯁꯤ꯫ RPIA ꯑꯁꯤ ꯁ꯭ꯇꯦꯠ ꯄꯥꯔꯇꯤ ꯑꯣꯏꯅ ꯔꯤꯀꯒꯅꯥꯏꯖ ꯇꯧꯔꯛꯈ꯭ꯔꯕꯁꯨ ꯃꯅꯤꯄꯨꯔꯗꯗꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯔꯤꯖꯅꯦꯜꯒꯤ ꯊꯥꯛꯇ ꯊꯕꯛ ꯇꯧꯒꯅꯤ꯫ ꯋꯥꯐꯝ ꯑꯁꯤ RPIAꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗꯁꯨ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯀꯃꯥꯟꯒꯤ ꯋꯥꯐꯝ ꯂꯩꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯃ ꯂꯩꯕꯅ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯔꯦꯁꯇ ꯄꯥꯔꯇꯤ ꯑꯁꯤꯅ ꯅꯤꯡꯈꯥ ꯇꯝꯅ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯉꯝꯂꯤꯕꯅꯤ꯫ RPIAꯒꯤ ꯑꯣꯏꯅꯗꯤ ꯄꯣꯂꯤꯇꯤꯛꯁꯇ ꯌꯨꯝꯐꯝ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯉꯥꯛꯇ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯃꯤꯌꯥꯝꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯑꯃꯁꯨꯡ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯐꯪꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯅꯤ꯫ ꯂꯣꯏꯅꯅ ꯃꯤꯇꯩ ꯐꯨꯔꯨꯞꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯉꯥꯛꯂꯧ ꯐꯪꯅꯕꯒꯤꯗꯃꯛꯇ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯇ ꯆꯟꯅꯅꯕ ꯄꯥꯔꯇꯤ ꯑꯁꯤꯅ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯩꯇꯩ MLA ꯑꯃꯅ CM ꯑꯣꯏꯅ ꯈꯟꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕꯗ ꯀꯨꯀꯤ MLAꯁꯤꯡꯅ ꯌꯥꯅꯤꯡꯕꯒꯤ ꯏꯪꯒꯤꯠ ꯁꯝꯕꯤꯠ ꯄꯠꯇ꯭ꯔꯗ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ N. ꯕꯤꯔꯦꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯕ ꯉꯝꯗꯕꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯆꯂꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯂꯥꯂꯣꯡ ꯁꯤꯟꯕꯗ ꯀꯨꯀꯤ MLAꯁꯤꯡꯒꯤꯁꯨ ꯐꯤꯔꯦꯞ ꯂꯧꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯁꯦꯝꯕ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯕꯒꯤ ꯃꯇꯥꯡꯗ ꯀꯨꯀꯤ MLAꯁꯤꯡꯅ ꯐꯤꯔꯦꯞ ꯂꯧꯅꯕꯒꯤ ꯃꯤꯐꯝ ꯑꯃ ꯊꯥ ꯑꯁꯤꯒꯤ 18ꯗ ꯀꯥꯡꯄꯣꯛꯄꯤꯗ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯀꯨꯀꯤ MLA 9 ꯑꯃꯗꯤ ꯀꯨꯀꯤ ꯖꯣꯁꯁꯤꯡꯒꯤ CSOꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯀꯨꯀꯤ MLA ꯑꯃꯗꯤ CSOꯁꯤꯡꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯄꯥꯝꯂꯤꯕ ꯁꯤ ꯍꯟꯗꯛ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠꯇ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯝꯕ BJPꯒꯤ ꯅꯣꯔꯊ ꯏꯁꯠ ꯏꯟꯆꯥꯔꯖ ꯁꯝꯕꯤꯠ ꯄꯠꯇ꯭ꯔꯅ ꯀꯥꯡꯄꯣꯛꯄꯤꯗ ꯆꯠꯇꯨꯅ ꯀꯨꯀꯤ MLAꯁꯤꯡ ꯑꯃꯗꯤ CSOꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯧꯔꯛꯈꯤꯕ ꯐꯤꯔꯦꯞ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯁꯤꯅ ꯍꯥꯏ ꯁꯝꯕꯤꯠ ꯄꯠꯇ꯭ꯔꯒꯤ ꯀꯨꯀꯤ MLAꯁꯤꯡ ꯑꯃꯗꯤ CSOꯁꯤꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯕ ꯃꯇꯝꯗ ꯃꯩꯇꯩꯒꯤ MLA ꯈꯟꯕꯗ ꯌꯥꯅꯤꯡꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯋꯥꯐꯝ ꯑꯗꯨ ꯀꯨꯀꯤ MLAꯁꯤꯡ ꯑꯃꯗꯤ CSOꯁꯤꯡꯅ ꯌꯥꯅꯤꯡꯕ ꯐꯣꯡꯗꯣꯔꯛꯈꯤꯕ ꯂꯩ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯁꯣꯔꯁ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯊꯥ ꯑꯁꯤꯒꯤ 18ꯗ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯊꯥꯡꯂꯣꯟ ꯑꯦꯁꯤꯒꯤ MLA ꯕꯨꯡꯖꯥꯒꯤꯟ ꯕꯥꯜꯇꯦꯗꯤ ꯃꯁꯥꯒꯤ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯔꯨꯛ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯇꯩ ꯀꯨꯀꯤ MLA 9ꯗꯤ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯂꯣꯏꯅꯅ ꯃꯤꯐꯝ ꯑꯗꯨꯅ ꯋꯥꯔꯦꯞ ꯀꯌꯥꯁꯨ ꯂꯧꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯟ ꯐꯣꯔꯁꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯗ꯭ꯔꯣꯟꯁꯤꯡ ꯉꯔꯥꯡ ꯑꯍꯤꯡ ꯀꯥꯞꯊꯈꯤꯕꯒ ꯂꯣꯏꯅꯅ ꯑꯥꯔꯇꯤꯂꯔꯤ ꯁꯦꯜꯁꯤꯡ ꯊꯨꯒꯥꯏꯈ꯭ꯔꯦ꯫ USAꯅ ꯃꯄꯨꯡ ꯑꯣꯏꯅ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯛꯅꯔꯤꯕ ꯂꯥꯜ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 5ꯗꯒꯤ ꯁꯤꯖꯐꯥꯌꯔ ꯇꯧꯅꯈ꯭ꯔꯕꯁꯨ ꯄꯥꯀꯤꯁꯇꯥꯟꯅ ꯁꯤꯖꯐꯥꯌꯔꯒꯤ ꯌꯥꯅꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯖꯝꯃꯨ ꯑꯦꯟড ꯀꯥꯁꯃꯤꯔꯒꯤ ꯕꯥꯔꯥꯃꯨꯂꯥ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗꯤ ꯂꯥꯏꯟ ꯑꯣꯐ ꯀꯟꯇ꯭ꯔꯣꯜꯒ ꯅꯛꯅꯅ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯗ꯭ꯔꯣꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯤꯖꯐꯥꯌꯔ ꯆꯠꯅꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6:30 ꯇꯥꯕ ꯃꯇꯝꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔ ꯑꯣꯏꯔꯤꯕ ꯑꯦꯛꯅꯨꯔ, ꯔꯥꯖꯧꯔꯤ, ꯄꯥꯂꯥꯟꯋꯥꯂꯥ ꯁꯦꯛꯇꯔ ꯑꯃꯗꯤ RS ꯄꯨꯔꯥ ꯁꯦꯛꯇꯔꯗ ꯑꯥꯔꯇꯤꯂꯔꯤ ꯁꯦꯜꯁꯤꯡ ꯀꯥꯞꯁꯤꯟꯕꯒ ꯂꯣꯏꯅꯅ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯖꯝꯃꯨꯒꯤ ꯁꯝꯕꯥ ꯗꯤꯁꯇ꯭ꯔꯤꯛ, ꯁ꯭ꯔꯤꯅꯒꯔꯒꯤ ꯔꯥꯖꯧꯔꯤꯒ ꯁꯦꯛꯇꯔ ꯑꯃꯁꯨꯡ ꯄꯥꯂꯥꯟꯋꯥꯂꯥ ꯁꯦꯛꯇꯔꯒꯤ ꯃꯐꯝꯁꯤꯡꯗ ꯆꯞ ꯃꯥꯟꯅꯕ ꯊꯧꯑꯣꯡ ꯑꯗꯨꯃꯛ ꯆꯠꯊꯔꯛꯈꯤ꯫ ꯄꯥꯀꯤꯁꯇꯥꯟꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯟꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯦꯌꯔ
defense system amadi Indian force singna Pakistan gi drone sing kap thakhibaga loinana artillery cells sing center septet tawki hairi Pakistan gi lujadaba thawang adu da asawba phongdokladuna Jammu and Kashmir gi Chief Minister Omar Abdullah mafam asida ceasefire laite Srinagar city da Pakistan na landarakpagi ahobu makhol kaya tare prajamiya mi painare air defense unit singna position lobaga loinana Pakistan gi mathakta pakhum pigadabani haina phongdokhe